ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ MM Story Collection YouTube ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯀꯥꯡꯄꯣꯛꯄꯤꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯨꯠꯊꯠꯂꯁꯤ ꯍꯦꯔꯤꯀꯣꯟ ꯒꯥꯔꯤ 300 ꯂꯣꯝ ꯅꯨꯃꯤꯠ 4ꯅꯤ ꯄꯟꯗꯨꯅ ꯂꯩꯔꯛꯂꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ ꯑꯁꯥꯡ ꯀꯁꯥꯔ꯫ CMꯅ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯀꯦꯁꯄꯤ ꯍꯤꯌꯥꯔꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯟꯗꯣꯛꯅ ꯄꯥꯎ ꯄꯥꯖꯔꯤ꯫ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯁꯠꯗꯥꯎꯟꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯀꯨꯀꯤ-ꯖꯣ ꯃꯤꯌꯥꯝꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯕꯨꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯇꯨ ꯀꯝꯃꯤꯇꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯗꯨꯗ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ-ꯖꯣ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯅꯕ ꯑꯃꯗꯤ ꯊꯥ ꯑꯁꯤꯒꯤ 16ꯗ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈꯤ꯫ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯗꯨ ꯃꯣꯔꯕꯨꯡ ꯕꯖꯥꯔꯗꯒꯤ ꯍꯧꯔꯒ ꯆꯔꯆꯍꯥꯔꯦ ꯐꯥꯎꯕ ꯆꯠꯈꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯅꯕ ꯑꯃꯗꯤ ꯆꯔꯆ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯈꯤ꯫ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯗꯨꯗ saruk yakiba Kuki MP Manipurgi President T.I. Ajangkhonsai, Kuki NP Sadar Hillski President Thangmilen Kiren amasung Kotugi Chairman Luthang Haukip yauna Kuki Jo Civil Society Luchingbasinga Phajinkharabasingi mising thadoknaba mari leinaba authority da khudakta miyeng changnaba appeal tauki. Protesters-singna thaudo adugi matangda center-na awangba thaki investigation chathanaba amasung irang thokpa yaba singi district singi khun-singda protection pinanaba demand tauki. Kuki MP gi information secretary Janghaglu Haukipna paumi-singda haiki Kampokpi amadi atai Kuki Jona khundaba mafam-singda protest chathariba asi irang asina sohallaba imung manung-singi awaba aduda khangannaba amadi phajinduna thamkiba khunja-singbu tekta kaidana thadoknanaba rally asi chapani. Karigumba phajinkiba khunja-sing thadорактaba taragadi makha tana democratic oiba khongjang changsinkhigani. Hauji makha tana pau pajari phajinkiba naga 3 hayeng May 13 ki numidang pung 3 faubagi manungda thadoknaba United Naga Council UNC na aroiba matam thakre. State Home Department gi maikaidagi Naga Micham-sing phajinkiba matamda security force na akanba mawongda combing operation chathari haina pau pirakpadagi makhoibu thadoknabagi matam May 13 ki numidang pung 3 fauba sangdoknabagi phirep asi UNC na laurakpani. UNC gi media cell gi cherol amada Manipur government gi Home Department gi mi mangkibaga mari leinana chenabasing phananaba security force singna district administration amasung police authority singa khusabnaduna cordon and search operation yauna area domination operation amadi pak sanathiba humbagi thabak chathari haibagi pau piraki. Masigi matung ina UNC na May 13 ki nungthin pung 2 gi manungda phajinkhibasing thadoknaba matam tharamba adu hauji chathariba operation asi loiba ngaiba oina May 13 ki numidang pung 3 fauba sangdole hairi. Adum oinamak thariba matam asi loiba matung pamdaba thaudoksing tholakpai tarabadi UNC na makhal amatagi daita lauroi hairi. Hauji makha tana pau pajari India government lamdam asida proxy army sizinaduna yelhau phurupsingda chatharaliba lal asi yelhau phurupsing amata oina punsinduna thengnaminaba mathau tare.
ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯑꯩꯈꯣꯏ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯏꯊꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯍꯦꯔꯤꯀꯣꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯌꯨꯝꯈꯥꯏꯕꯝ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯦꯔꯤꯀꯣꯟꯅ ꯁꯥꯐꯣꯡꯂꯛꯈꯤꯕ ꯆꯍꯤ 24 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯖꯦꯝꯍꯣꯟꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯦꯔꯤꯀꯣꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯌꯨꯝꯈꯥꯏꯕ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯈꯨꯃꯟꯅ ꯍꯥꯏ ꯍꯦꯔꯤꯀꯣꯟ ꯑꯁꯤ ꯏꯪ 2002ꯒꯤ ꯃꯦꯒꯤ 13ꯇ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯁꯦꯝꯈꯤꯕ ꯂꯨꯞꯅꯤ꯫ ꯂꯨꯞ ꯑꯁꯤ ꯍꯦꯛ ꯁꯥꯐꯣꯡꯂꯛꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯑꯋꯥꯠ ꯑꯄꯥꯁꯤ ꯂꯩꯉꯥꯛꯒꯤ ꯅꯥꯀꯣꯡꯗ ꯌꯧꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯨꯝꯖꯥ 2012ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤ ꯀꯌꯥ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ, ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕꯤꯈ꯭ꯔꯦ, ꯃꯤ 70,000 ꯍꯦꯟꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯀꯌꯥ ꯑꯃꯗꯤ ꯃꯤꯠꯀꯤ ꯄꯤ ꯈꯪꯗꯅ ꯃꯌꯨꯝ ꯃꯀꯩ ꯌꯦꯡꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯦꯡꯅꯕꯗ ꯍꯦꯔꯤꯀꯣꯟꯅ ꯀꯣꯀꯣꯃꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ 3 ꯍꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠ ꯏꯟꯗꯤꯌꯥꯟ ꯄꯣꯂꯤꯇꯤꯀꯦꯜ ꯃꯦꯁꯤꯅꯔꯤꯁꯤꯡꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯇꯣꯡꯁꯤꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯀꯌꯥ ꯆꯠꯊꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯆꯠꯊꯔꯤꯕ ꯁꯨ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ NRC ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯐꯣꯔꯦꯅꯔꯁꯤꯡ ꯈꯟꯗꯣꯛꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇ ꯍꯜꯍꯟꯈꯤꯒꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯛꯄ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯄꯣꯛꯁꯤ ꯑꯥꯔꯃꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯍꯟꯗꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯟꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯁꯤꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯟꯕꯈꯛ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯂꯒ ꯌꯨꯝ ꯃꯩ ꯊꯥꯔꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯣꯛꯁꯤ ꯑꯥꯔꯃꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯍꯜꯂꯛꯄ ꯄꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯛꯁꯤ ꯑꯥꯔꯃꯤꯁꯤꯡꯅ ꯀꯥꯡꯂꯨꯞ ꯑꯃꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯗ꯭ꯔꯦ꯫ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯄꯣꯛꯁꯤ ꯑꯥꯔꯃꯤꯅꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯇꯤꯌꯥꯔ IASRK ꯅꯤꯃꯥꯏ, FNCCꯒꯤ ꯀꯟꯚꯦꯅꯔ NG ꯑꯈ꯭ꯌꯨ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯐꯣꯔ ꯋꯤꯃꯦꯟꯒꯤ ꯐꯣꯔꯝ ꯆꯦꯌꯔꯄꯥꯔꯁꯟ ꯄ꯭ꯔꯣꯐꯦꯁꯔ ꯃꯩꯅꯝ ꯕꯤꯅꯣꯇꯥꯁꯨ ꯄ꯭ꯔꯤꯁꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯦꯂꯤꯀꯣꯟꯒꯤ ꯊꯧ ꯄꯨꯔꯝꯕꯁꯤꯡ, CSOꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯂꯨꯞꯁꯤꯡ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫